Myanmar-India Borderda ARONBA underground tunnel Semduna Indiagi territory Lansillaktuna drug Lolonbagi Thabak Chathare HAINA National Media News 18 AMADI People's Chronicle NGASI report TOUDUNA PHONGLAKLIBA ASIGI MATANGDA the Coordinating Committee on MANIPUR Integrity COCOMINA NUNGNANGBA PHONGDORAKLI Masine Indiagi National Security da Maru Oina Hanadagi Chaiting PHONGDUNA Ladiba Awang Nongpoki Mafam Sing AMADI Masing Yellow Furup Singh da akanba threat ama oigani masiga mari lenina Government of India da COCOMINA Northeastern Region da State of Narco-Terrorist Emergency lauthoknaba demand tawkre Manipur da hojik thokliba crisis asi lakshinnaba amadi political stability leinabagi damak Government of India na narco-terrorism thengnabada priority pigadabani hari loidena transparent leiba amadi mapangal kanba security ki policy athobada chana hannabasu taksinki hojik state asigi oidiba fibam amadi masiga mari leinariba narco terrorism ki matangda Government of India na neglect tawbadagi hena fatsilakta consequences lakani makhatana fibam asi soksilakpa amadi fatsilakta pomnamak ki Daita India lengakna pugadabani haina COCOMI media coordinator na khudiek piduna thadrokpa press statement amana phongdorakli